Allahgi thawzaldagi khoi ilmgi matangda hadith nifu suba fawa khangmina khray. Nifu mathoi suba hadith. Hazrat Abu Hurairah radhiyallahu anhu hai. Rasulullah sallallahu alaihi wasallam na haibirame. Allah Ta'ala na tukatsay thamoy kanba yamna chaba. Bazar da law khongba. Asibagum ahing chupatum laglay thokba. Nungthildana gadhagum dunyagi thabuk lupliba. Dunyagi oiba thabuk thoramdana hay singliba aduka akhirat ki thabuk singdana zahil oiriba mi adu. Nifuni thoi suba hadith. Hazrat Yazid bin Salma Ju'afi radhiyallahu anhu nahai. Ain hangatse ya Rasulallah. Adom diga ina hadith kaya taze. Aina ki zaribade kon nagi hadith singna chinfale horaka. Mamang the taki wa hadith sing adu kauthokhi gadra haiva adune. Marmasan asup wahi amadan takpiyo. Rasulullah sallallahu alaihi wasallam na haibirake. Nang na khangli wafum sing adugi maramda. Allah da akiba thammo haibadi khangli ba adugi matung ina amal da. Nifum doy suba hadith. Hazrat Jabir bin Abdullah radhiyallahu anhu man hai. Nabi Karim sallallahu alaihi wasallam na haibirame. Ulmagi mamang da chaw zibu unnabagi amasung khang da single mariyana lawna nabagi damag majlis sing mifam sing tawna nabagi damag ilm tamgano. Kanagumana asumna tawrabadi mahaki damag may ni may. Kaanaba ilmbu majlis tawna bagi damag tamgano haibagi arthadi. Ilmgi maramdagi miyambu masagi maikeidu onsilak na batawgano haibane. Nifu mari suba hadith. Hazrat Abu Hurairah radhiyallahu anhu na hai. Rasulullah sallallahu alaihi wasallam na haibirame. Kana gumba amada ilmgi wafum ama hanglak padaw. Mahagna khangna madubu lot sillabade. Haidoktrabade. Allah Ta'ala na Qayamat ki Numitta. Mahaki Machinda Meigi Yachal Chan-Gani. Nifu mga suba hadith. Hazrat Abu Hurairah radhiyallahu anhu na hai. Rasulullah sallallahu alaihi wasallam na haibirame. Ilm tam laga atopabu amuk tambidaba mi adugi pramandi. Langaydi layraga kharas tawdaba mi adugambane. Nifu taruk suba hadith. Hazrat Zayd bin Arqam radhiyallahu anhu na hai. Rasulullah sallallahu alaihi wasallam na dua si tattana tawbirame. Arth, Ya Allah, ayna nahak ngonda kanwa fangdaba ilmdagi akiba fawdaba thamoydagi. Apian banaydaba pukningdagi amasung kabul tawbidaba duadagi kanbinaba nizari. Nifutaret suba hadith. Hadrat Abu Barza as-Salmi radhiyallahu anhu na hai. Rasulullah sallallahu alaihi wasallam na haibirame. Qayamat ki Numitta miyoybagi khongfam animag hisab tawfam dagi thangdok pangamloy. Mangonda wahang singa si hangdri makhay. Kari thabaktan napunsi lelak pano. Nahak na khangliba ilm aduda kari amal tawrak pano. Mal dawlat kaday dagi talaga kaday de kharas tawki bano. Napangal na thuna kaday de sijinerak pake. Nifuni pan suba hadith. Hazrat Jundub bin Abdullah Azdi radhiyallahu anhu na hai. Rasulullah sallallahu alaihi wasallam na haibirame. Atopada afawa tambiraga. Masabuna kauthokliba amal tawdwa mi adugi pramandi. Miyam dadi mangal piraga. Masabuna chakchik hanjariba thawmai gumbani. Nifumapan suba hadith. Hazrat Abdullah bin Amr radhiyallahu anhu ma na hai. Rasulullah sallallahu alaihi wasallam na haibirame. Lairik haiba miyoy kharadi laisu khangde. Lairik ti hairag laisu yaude. Mahaki ilm aduna mangonda kanava fanghandrabade. Mahaki ilm aduna mangonda amangbo ihangane. Quran karimbu tilawat tawba mi amu oigadoriba si Quran aduna nahakwa fattaba masung gunadagi thingli makhaine. Karigwa fattabadagi thingdaba oirabade. Nahak Quran tilawat tawbagi manungde challoy. Yankhay suba hadith. Hazrat Abdullah bin Abbas radhiyallahu anhu man hai.
Rasulullah sallallahu alaihi wasallam na nong numidang ama Makkah leblag ahumlag asum na haibiraki. Ho Allah, ay nitunghan zakrab natra. Hazrat Umar radiyallahu anhu na hogalaga hairagi. Hoy ay na Allah wasaki thamlaga haizari madudi adom na tunghan bikre. Adom na miyam kwai Islamgi Mapao kausin ki. Masigi damak yam na kan na khot na ki amasung makoy bu nasihat tawki. Umar bin Khattab Allah gimang de yam na kapcha bu misagne. Rasulullah sallallahu alaihi wasallam na haibiraki. Soy de namak iman na makok thong laktani. Kufarbu mahaki mafam da halan kragani amasung Islam na sandok na bagidamak. Nakoy samudra la na chatlakani. Aduga miyam da matam amalakani. Maduda makoy na Quran tamgani, tilawat sutawgani, amasung asum na haigani. Ay koy na tilawat tawre amasung mamutta na khangle. Aduna haujik ay koy digi hena fabak kana layri bagay. Rasulullah sallallahu alaihi wasallam na haibiraki, makoy da afaba haibadu yawram kadra. Haibadi makoy da kazik fawa afaba paktra bani. Aduga ay koy digi hena fabak kana abu layri bagay haina dawa tawre. Sahabi sing hangatse ya Rasulullah. Makoy adu kana oigare. Kumbiraki. Makoy sing adu nakoy ge manungdagi oige dawri bane. Haibadi ummat asigi manungdagi oige dawri bane. Amasung makoy sing asimak dozakh ki sing oige dawri bane. Yankhi mathoy subah hadis. Hazrat Anas radiyallahu anhu nahai. Aikoy khara Rasulullah sallallahu alaihi wasallam gi thongzil manakta famlaga wari sanarame. Maduda kanagumba mana ayat amma. Magi mafam madugi dalil oina aduga atopa mi amana atopa ayat amma magi dalil oina mangda puthongne. Masina aikoy masal de kanatsaina gi mong amma malame. Tanja aduda Allah gi Rasul sallallahu alaihi wasallam thokpirake. Mahaki mai thong adu sawbagi kafoy marugum nganglamme. Rasulullah sallallahu alaihi wasallam na haibirake ho miyoy besa. Asigum ba yetna lawnaba asi tawna bagidamak. Nakoy bu tharak khibra natraga. Nakoy da masigi hukum tawrak khibal laibra. Aina dunya dagi han khraba matungda. Yetna lawnaba asina maram oiraga amaga hatna duna kafir oirakano. Haibadi asigum thabak asina kufargi thak fawa yawhalle. Yankhi nithoy subah hadis. Hazrat Abdullah bin Abbas radiyallahu anhumana. Allah Nabi sallallahu alaihi wasallam ge sanaya thangama paudamde. Hazrat Isa alaihi salam na haibirame. Wafam ahum lay amana hakni achumbani haiwa fong na khanglaba asigumba. Wafam asidi tangay fadana illu. Ani subana aran bani haiwa fong na khanglaba masidagi nang thapna layro. Ahum subana achumbani natraga aran bani haiwa chapchana khangdaba posak singni. Masidi masigi matang da. Khangba misak sing da haibadi alim sing da hang thiro. Yankhi humday subah hadis. Hazrat Abdullah bin Abbas radiyallahu anhumana hai. Nabi Karim sallallahu alaihi wasallam na haibirame. Aina hairamme hairaga hadis bayan tawbadi yamna chaksillu. Hadis ni haiba chapchana khanglaba hadis sing adu khaktamak bayan taw. Kanagumana khangna aranba hadis sama mahangna bayan tawrabadi masagi layfam dozakh ta sem zerabane. Kanagumana Quran Karim gi tafsir tawbada masagi maikaydagi karigum wafam ama fongdoklabade mahangna mahaki layfam dozakh ta sem zerabane. Yankhi maris subah hadis. Hazrat Jundub radiyallahu anhu nahai. Rasulullah sallallahu alaihi wasallam na haibirame. Kanagumna Quran sarif ke tafsir tawbada. Masagi raidagi wakhaldagi karigum wafam ama fongdoklabade madu taseng namang achumbu oiram lagaso mahagna aranba tawrabane. Kanaba. Kanagumna Quran ki tafsir tawbada. Masagi gyan law sing amasung raina tawrabadi madu taseng nana chumlaba sumahangna aranba tawrabane. Maram di mahanga tafsir adugidamak hadis tasu kubna thi khidaba amasung ulmaya hazrat sing dasu hang thi khidaba maram dagine.
Nungsirabay Chilinausing, Matangi Tangkaktagi Quran Karim Amsung Hadith Sharif Tagi, Pau Tak Lowi Matang the Kangminarasi. Nungsirabay Chilinausing na Hadith Sing Asibu, Musalman Ichilinaw Kwai Pum Namakta Siar Tobi Dunab. Makoy Busu Kanghan with the Saruk Yabi. Amadi, Allah Ta'ala Nakoi Kuring Mapohai Zakriva Hadith Sing Asid Amal Tobungam Bagi Pangal Tauna the Pinabi Oisano.